Imphal Customs Division gi Custom Preventive Force Palel gi officer singna ngarang nungtil car amadagi Lupa Crore anirom henbagi oigadaba sana Phagatkhre. Pau asina High Customs Preventive Force Palel gi officer singda akaknaba Pau ama fangbadagi Kakching District ki Kuraupokpida leiba Bijoypur bus stand da Hyundai Creta car registration number MN03C0081 asi check tawbada malemgi kaithelda Lupa Crore anirom hen oigadaba Gold Biscuit piece Kuntra asi yauramba thengnakhibani hairi sanaga konana faraba miyoi adudi Chandel district ki Sibing Khudeng Thabidagi Thongkholun mate chahi humphunithoi kawi case asiga mari leinana makhatana tiganabagi damak faraba miyoi amadi potlam sing mari leinaba police station da sinakhre hairi